ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯋꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯋꯥꯠꯁꯟ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯅꯣꯛ꯫ ꯄꯥ, ꯃꯄꯥ, ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯊꯦꯡꯉꯦ꯫ ꯍꯧꯔꯦ꯫ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦꯅꯦ? ꯄꯨꯡ 4 ꯇꯥꯔꯦ꯫ ꯍꯥ, ꯂꯥꯛꯑꯣꯁꯦ꯫ ꯃꯃꯥ, ꯅꯪꯁꯨ ꯅꯁꯥ ꯁꯦꯡꯂꯨꯔꯣ, ꯑꯩ ꯍꯧꯒꯠꯂꯦ꯫ ꯍꯣꯏ ꯃꯄꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯃꯪꯒꯣꯟꯗ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯈꯣꯏꯔꯝꯃꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯆꯪꯈ꯭ꯔꯦ ꯕꯥꯠꯔꯨꯝꯗ꯫ ꯁꯅꯥꯍꯜ ꯃꯥꯁꯨ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯈꯣꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛꯏ꯫ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯍꯧꯔꯛꯄꯗ ꯁꯅꯥꯍꯜ ꯃꯁꯥ ꯁꯦꯡꯕ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯤ꯫ ꯍꯦ ꯁꯦꯟꯕꯤꯕ ꯃꯄꯨ, ꯏꯆꯥ ꯏꯄꯨꯔꯣꯏꯕꯕꯨ ꯌꯥꯏꯕ ꯊꯧꯖꯥꯟꯕꯤꯌꯨꯀꯣ꯫ ꯏꯆꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯂꯩꯍꯟꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯉꯝꯍꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯛꯂꯒ ꯋꯥꯀꯤꯡ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯀꯕꯣꯛꯂꯩ꯫ ꯁꯅꯥꯍꯜꯁꯨ ꯏꯔꯨꯖꯕ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯒ ꯄꯨꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯊꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯠꯅ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯃꯃꯥ, ꯍꯟꯗꯛ ꯅꯠꯇ꯭ꯔ ꯅꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯗꯣꯛꯇꯔ ꯇꯝꯕꯒꯤ ꯑꯔꯣꯏꯕ ꯆꯍꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯕꯣ? ꯃꯥꯅꯤ ꯃꯍꯣꯏ ꯃꯄꯥ, ꯍꯟꯗꯛ ꯂꯣꯏꯅꯤ ꯍꯥꯏꯕꯅꯤ꯫ ꯉꯔꯥꯡꯇ ꯑꯣꯏꯔꯝꯒꯅꯤ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ꯫ ꯅꯆꯥꯅꯨꯄꯤꯅ ꯏꯃꯥ, ꯄꯥꯕꯒ ꯑꯩ ꯋꯥꯀꯤꯡ ꯆꯠꯄ꯭ꯔꯥ ꯍꯪꯕꯗ ꯑꯩꯅ ꯆꯠꯂꯤ ꯑꯗꯨꯒꯤꯗꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯅ ꯄꯥꯕꯒ ꯏꯃꯥꯒ ꯍꯛꯆꯥꯡ ꯐꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯋꯥꯒ ꯃꯦꯜꯂꯛꯏ ꯄꯣꯠꯅꯤ꯫ ꯍꯥ, ꯅꯨꯡꯁꯤꯗ ꯃꯃꯥ, ꯏꯆꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯈ꯭ꯔꯦ꯫ ꯑꯗꯣ ꯃꯃꯥ, ꯏꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯖꯕꯁꯦ ꯑꯁ ꯊꯃꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯦꯛ ꯄꯦꯜꯂꯤꯔꯦ꯫ ꯅꯨꯡꯁꯤꯀꯣ ꯏꯅꯝꯃꯒ ꯇꯥꯆꯧꯒꯗꯣ꯫ ꯃꯈꯣꯏ ꯂꯩꯖꯔꯝꯃꯗꯤ ꯉꯁꯤ ꯏꯆꯥ ꯂꯩꯁꯦꯝꯕꯤꯅ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯇꯥꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯗꯕ꯫ ꯃꯥꯅꯤ ꯀꯕꯣꯛꯂꯩ, ꯅꯨꯡꯁꯤꯕꯅꯤꯗ꯫ ꯍꯦꯛ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯆꯥ ꯑꯁꯤꯒ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯂꯝꯗ꯭ꯔꯦ꯫ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗ ꯏꯁꯣꯔ ꯃꯥꯁꯨ꯫ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗ ꯏꯕꯥꯏꯒ ꯏꯆꯦꯒꯗꯣ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯇꯒ ꯂꯩꯖꯔꯝꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯨꯗꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯃꯄꯥ, ꯍꯟꯗꯛꯁꯦ ꯅꯆꯥꯅꯨꯄꯤꯗꯁꯨ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ꯫ ꯂꯪꯕꯟ ꯇꯔꯄꯟꯁꯨ ꯅꯛꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯎꯁꯣꯞ ꯃꯆꯥ ꯑꯃ ꯀꯠꯅꯕ ꯇꯧꯁꯦ ꯍꯥꯏꯗꯅ ꯃꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯁꯛꯂꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯌꯣꯛꯆꯕ ꯇꯥꯔꯒꯁꯨ꯫ ꯀꯔꯤ ꯅꯨꯃꯤꯠꯇꯕꯨ ꯇꯥꯔꯒꯦꯅꯦ ꯎꯁꯣꯞꯄꯨ? ꯍꯟꯗꯛꯀꯤ ꯇꯥꯡ 8ꯁꯤꯗ ꯇꯥꯔꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯃꯄꯥ, ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯔꯥ? ꯌꯥꯏꯅꯦ, ꯋꯥꯔꯤ ꯁꯥꯕꯗ ꯌꯧꯈꯤꯕꯒ ꯈꯪꯍꯧꯗꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯏꯗ, ꯁꯤꯒꯤ ꯐꯝꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯊꯈꯤꯁꯤ꯫ ꯂꯥꯛꯑꯣ꯫ ꯃꯃꯥ, ꯏꯪꯗ꯭ꯔ ꯅꯨꯡꯁꯤꯠꯁꯦ? ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤ ꯁꯥꯕꯗ ꯂꯣꯏꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯥꯅꯤ, ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯇꯧꯔꯤꯕ꯫ ꯃꯃꯥ, ꯀꯩꯗꯧꯔꯦ ꯃꯄꯥ? ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯅꯁꯛ ꯅꯁꯥꯒꯗꯨ ꯌꯦꯡꯕ ꯌꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯩꯃꯥ, ꯏꯆꯥ ꯗꯣꯛꯇꯔ ꯑꯣꯏꯗ꯭ꯔꯀꯥꯟꯁꯤꯗꯕꯨ ꯃꯣꯠꯂ ꯌꯥꯕ꯭ꯔꯣ? ꯑꯗꯒꯤ ꯅꯪ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯁꯦ ꯁꯛ ꯊꯤꯕꯒ ꯌꯥꯕ ꯅꯠꯇꯦꯗ, ꯂꯩꯁꯥꯕꯤ ꯐꯥꯗꯣꯔꯛꯇꯣꯏꯔ ꯉꯥꯏꯔꯦ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯈꯪ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ, ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯔꯛꯄ ꯐꯨꯅꯕ꯫ ꯏꯁ, ꯃꯍꯣꯏ ꯃꯄꯥꯁꯤꯃ ꯑꯣꯟꯊꯣꯛꯄ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ 2 ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯥ, ꯀꯌꯥꯗ ꯄꯦꯟꯅ ꯅꯣꯛꯂꯤꯕ? ꯁꯅꯥꯍꯜ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ, ꯀꯕꯣꯛꯂꯩ ꯎꯍꯟꯗꯕꯤ꯫ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯀꯌꯥ ꯑꯃ ꯃꯥꯡꯗ ꯐꯤꯗꯨꯞ ꯅꯥꯏꯅ ꯇꯞꯅ ꯎꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯍꯜ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯅ ꯃꯌꯥꯡ ꯀꯪꯂꯕ ꯀꯕꯣꯛꯂꯩ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯦꯝꯂꯤꯕ ꯁꯅꯥꯍꯜꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯆꯦꯡ ꯂꯩꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯡꯗꯥꯡꯁꯤꯗꯤ? ꯏꯁ,
ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯈꯨꯠꯁꯤꯗꯗꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯕ. ꯑꯩ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗ ꯍꯪꯉꯨꯆꯣꯔꯥ? ꯍꯪꯂꯨꯔꯅꯨꯗ, ꯏꯀꯥꯏꯔꯦ ꯍꯥꯏꯃꯟꯗꯅ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯣ ꯁꯅꯥꯍꯜꯅ ꯃꯔꯛ ꯊꯠꯇꯨꯅ, ꯑꯩ ꯄꯥꯟ ꯈꯔ ꯍꯧꯔꯤꯁꯦ ꯐꯨꯛꯂꯛꯀꯦ. ꯑꯁꯤ ꯆꯥꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ. ꯍꯌꯦꯡꯗꯣ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯦꯡꯗꯣ ꯋꯥꯜꯂꯒꯦ. ꯍꯣꯏ, ꯑꯗꯨꯝ ꯇꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯄꯥꯟ ꯑꯐꯨꯠꯄ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ. ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯏ. ꯃꯇꯝ ꯑꯗꯨꯒꯤ ꯂꯪꯕꯟ ꯊꯥ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀ ꯃꯥꯟꯅꯗꯦ. ꯄꯣꯝꯐꯤ ꯑꯗꯨ ꯈꯔ ꯄꯤꯛꯇꯛ ꯇꯧꯏ. ꯑꯅꯤ ꯑꯗꯨꯅ ꯁꯨꯞꯂꯤꯕ ꯑꯗꯨ ꯏꯪꯃꯟꯗꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ. ꯑꯏꯪꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯑꯃꯅ ꯑꯃꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯈꯥꯡꯏ. ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯇꯥ ꯁꯅꯥꯍꯜ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯅꯦ? ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯣ? ꯋꯥꯗꯦꯗ ꯇꯥ ꯁꯅꯥꯍꯜ. ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯁꯨ ꯑꯩꯁꯨ ꯐꯤꯕꯝ ꯁꯨꯝ ꯁꯣꯛꯖꯤꯜꯂꯛꯏ. ꯇꯥ ꯁꯅꯥꯍꯜꯁꯨ ꯅꯁꯥꯗꯣ ꯅꯌꯥꯡꯒꯗꯣ ꯀꯪꯁꯤꯜꯂꯦ ꯌꯥꯝꯅ. ꯀꯕꯣꯛꯂꯩ, ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯨꯄꯤ ꯊꯤꯅꯤꯇ ꯈꯪꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕ ꯑꯩꯁꯦ ꯅꯨꯄꯥꯅꯤꯀꯣ. ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯑꯩꯁꯦ? ꯈꯪꯍꯧꯗꯦ. ꯀꯕꯣꯛꯂꯩꯅ ꯁꯅꯥꯍꯜꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ. ꯇꯥ ꯁꯅꯥꯍꯜ, ꯑꯗꯨꯝ ꯍꯥꯏꯅꯨ. ꯑꯩ ꯇꯥꯕ ꯉꯝꯗꯦ. ꯇꯥ ꯁꯅꯥꯍꯜꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯗꯤ ꯑꯩꯗꯤ ꯀꯔꯝ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯅꯤ? ꯇꯥ ꯁꯅꯥꯍꯜꯅ ꯆꯠꯈꯤꯕ ꯊꯣꯛꯂꯣ. ꯑꯩꯗꯤꯅ ꯇꯨꯝ ꯏꯟꯅꯤ. ꯁꯅꯥꯍꯜꯅꯁꯨ ꯀꯕꯣꯛꯂꯩꯒꯤ ꯃꯆꯤꯜ ꯑꯗꯨ ꯃꯦꯜꯂꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ, ꯁꯦ, ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯔꯔꯣꯏ. ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯇꯨꯝꯃꯤꯟꯅꯩ. ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯁꯅꯥꯍꯜ ꯆꯍꯤ 3 ꯁꯨꯔꯦ ꯂꯨꯍꯣꯡꯉꯛꯄ. ꯃꯆꯥ ꯌꯥꯎꯗ꯭ꯔꯤ. ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯔꯕꯁꯨ ꯂꯨꯅ ಚಾನ ꯇꯧꯏ. ꯃꯇꯩ ꯃꯅꯥꯎ ꯏꯪꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯅꯤ. ꯁꯅꯥꯍꯜ ꯁꯦꯜ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯍꯥꯏꯖꯔ ꯅꯣꯟꯖꯔꯒ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯁꯛ ꯅꯠꯇꯦ. ꯀꯕꯣꯛꯂꯩꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯅꯥꯍꯜꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅꯤ. ꯀꯨꯟꯖꯣ ꯑꯃꯗꯤ ꯍꯦꯃꯥꯒꯤ ꯃꯆꯜ ꯀꯕꯣꯛꯂꯩ ꯃꯕꯨꯡꯅ ꯂꯨꯅ ꯇꯧꯖꯩ. ꯃꯆꯜꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯏ. ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯃꯆꯜꯕꯨ ꯌꯦꯡꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯃ ꯃꯤꯒꯤ ꯍꯦꯟꯖꯤꯟꯅꯩ ꯍꯥꯏꯕ ꯑꯗꯨꯗ ꯀꯣꯠꯀ ꯀꯥꯟꯅꯗꯅ ꯍꯦꯛ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯗꯦ. ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ, ꯃꯃꯥ, ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯇꯨꯝꯈ꯭ꯔꯦ. ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯥ ꯂꯩꯁꯦꯝꯕꯤꯒ ꯂꯩꯁꯦꯝꯕꯒꯁꯦ? ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯏꯆꯥꯕꯨ ꯃꯄꯥ ꯅꯪꯁꯨꯕ? ꯃꯅꯥꯎ ꯂꯩꯁꯦꯝꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯝ ꯍꯦꯜꯂꯤꯕ. ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯕ? ꯍꯥꯏꯒꯨꯝꯗꯅ ꯃꯄꯥ. ꯃꯃꯥ, ꯋꯥ ꯑꯃ ꯂꯩꯔꯦꯅꯦ. ꯅꯆꯟ ꯀꯕꯣꯛꯂꯩꯗꯨꯕꯨ ꯀꯔꯝ ꯄꯥꯜꯂꯤꯕꯖꯥꯠꯅꯣ? ꯕꯥꯖꯤꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯑꯣꯟ ꯑꯑꯣꯟꯁꯨ ꯇꯝꯈꯤꯗ꯭ꯔꯦ. ꯅꯨꯄꯥ ꯑꯗꯨꯅꯒ ꯅꯪꯕꯅꯦ. ꯏꯆꯜꯗꯨꯕꯨ ꯑꯩꯅ ꯃꯔꯛ ꯆꯠꯄꯁꯤꯅꯗꯤ ꯈꯔ ꯃꯈꯩ ꯃꯦꯜꯂꯁꯨ ꯑꯋꯥꯠꯄꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ. ꯀꯨꯏꯔꯦꯗ ꯆꯠꯇꯕ. ꯃꯄꯥ, ꯏꯆꯜꯗꯣ ꯍꯥꯏꯒꯨꯝꯗꯅ ꯑꯁꯤꯗꯗꯤ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ. ꯑꯗꯣ ꯑꯩꯁꯦ ꯋꯥ ꯑꯃꯗꯤ ꯍꯧꯗꯣꯛꯅꯤꯡꯕ. ꯍꯥꯏꯌꯨ ꯇꯥꯁꯤ. ꯕꯥꯖꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯏꯆꯜꯒꯤ ꯀꯔꯤꯅꯣ ꯈꯔ ꯇꯝꯅꯕ ꯇꯧꯁꯦ ꯍꯥꯏꯕꯨ. ꯌꯥꯏꯅꯦ ꯃꯗꯨ. ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯈꯣꯏꯗ ꯄꯤꯈ꯭ꯔꯁꯤ. ꯍꯣꯏ, ꯐꯔꯦ ꯑꯗꯨꯅ. ꯑꯗꯨ ꯑꯣꯏꯗꯤ ꯃꯣꯏꯁꯨ ꯀꯔꯤꯅꯣ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯁꯤꯟꯖꯔꯅꯤꯗꯅ. ꯍꯌꯦꯡꯁꯦ ꯆꯥꯛ ꯉꯜꯂꯨ. ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ. ꯍꯣꯏ ꯃꯄꯥ, ꯑꯗꯨꯅ ꯐꯔꯦ. ꯍꯌꯦꯡꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯄꯨꯈꯣ. ꯑꯗꯨ ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯂꯦ. ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯅꯥꯍꯜꯁꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ. ꯀꯕꯣꯛꯂꯩꯗꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯀꯕꯣꯛꯂꯩꯁꯨ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯐꯝꯗꯨꯅ ꯂꯩ. ꯃꯄꯨꯔꯣꯏꯕꯅ ꯈꯥꯎ ꯑꯃꯗ ꯀꯩꯅꯣ ꯍꯥꯞꯂꯒ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯄꯗ ꯎꯏ.
ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯦ, ꯇꯥ ꯁꯅꯥꯍꯜ ꯍꯜꯂꯛꯑꯕꯣ? ꯀꯩꯅꯣ ꯄꯨꯔꯛꯏꯗꯨꯅ?" "ꯁꯦ, ꯆꯦꯡꯁꯦ ꯋꯥꯠꯂꯛꯑꯕꯅꯤ." "ꯁꯦꯜꯗꯤ ꯀꯗꯥꯏꯗꯒꯤ?" ꯂꯝꯕꯤꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗ ꯃꯥ ꯃꯊꯣꯛꯆꯥꯎꯗꯣ ꯃꯥꯏ ꯈꯨꯂꯪ ꯅꯦꯛꯂꯨꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯄꯗ ꯊꯦꯡꯅꯩꯌꯦ꯫ ꯑꯗꯨꯗ ꯃꯥ ꯑꯃ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗ ꯂꯨꯄꯥ 100 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅꯅꯦ ꯆꯦꯡ ꯂꯩꯔꯛꯏꯁꯦ꯫ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯩꯁꯨ ꯈꯨꯂꯪ ꯆꯠꯀꯦ꯫ "ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯗꯨꯗꯤ." "ꯍꯥꯏ, ꯌꯥꯎꯅꯨꯗ ꯋꯥꯅꯤ." "ꯋꯥꯔꯣꯏ ꯀꯩꯁꯨ." "ꯀꯕꯣꯛꯂꯩ." "ꯀꯩꯗꯧꯔꯦ?" "ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ ꯋꯥꯔꯦꯀꯣ?" "ꯑꯩ ꯋꯥꯗꯤꯌꯦ. ꯅꯪꯒꯤ ꯅꯥꯛꯇ ꯏꯪꯅ ꯂꯩꯕ ꯐꯪꯕꯁꯦ ꯑꯁꯤꯅ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ. ꯑꯗꯨꯒꯅꯦ, ꯄꯨꯟꯁꯤꯒꯤ ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯏꯪꯅ ꯂꯩꯕ ꯐꯪꯕꯁꯦ ꯑꯁꯤꯅ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯃꯥꯏꯊꯣꯡꯗ ꯏꯪꯅ ꯅꯣꯛꯏ, ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯒ꯫ "ꯀꯕꯣꯛꯂꯩ." "ꯀꯩꯗꯧꯔꯦ ꯃꯄꯥ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕ ꯁꯅꯥꯍꯜ ꯋꯥꯈꯜ ꯂꯥꯛꯏ꯫ "ꯀꯩꯁꯨ ꯇꯧꯗꯦꯗ." "ꯍꯜꯂꯁꯤꯗꯅ ꯃꯄꯥ." "ꯍꯜꯂꯁꯤ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯁꯨ ꯈꯕꯔ ꯑꯗꯨ ꯄꯥꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯅ, "ꯄꯥꯕ." "ꯃꯆꯥ ꯊꯣꯏꯕꯤ." "ꯄꯥꯕ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯈꯕꯔ ꯄꯥꯔꯤꯌꯦ. ꯅꯃꯥꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯆꯪꯈꯤ." "ꯑꯣ, ꯋꯥꯀꯤꯡ ꯆꯠꯂꯨꯔꯕꯣ ꯄꯥꯕ?" ꯆꯠꯂꯦ. ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ." "ꯄꯥꯕ, ꯑꯗꯣ ꯑꯩꯒꯤ ꯀꯩꯁꯨ ꯆꯥꯗ꯭ꯔꯤꯉꯩꯁꯤꯗ ꯁꯨꯒꯔꯗꯨ ꯆꯦꯛ ꯑꯝꯇ ꯇꯧ ꯍꯥꯏꯒꯦ ꯇꯧꯅꯤ. ꯉꯁꯤ ꯃꯟꯗꯦꯅꯤ." "ꯍꯩꯃꯥ, ꯆꯨꯝꯃꯤꯗꯅ. ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯐꯔꯦ, ꯅꯪꯅ ꯅꯤꯡꯁꯤꯡꯉꯛꯄ. ꯑꯗꯣ ꯅꯪꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ?" "ꯌꯥꯎꯗꯦ ꯄꯥꯕ." ꯐꯔꯦ. ꯑꯗꯨꯗꯤ ꯅꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦꯔꯣ?" "ꯁꯥꯔꯔꯣꯏꯒꯦ. ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯉꯟꯅ ꯆꯠꯅꯤ. ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯩ." "ꯍꯣ, ꯐꯔꯦ. ꯍꯣꯔꯦꯟ ꯍꯦꯛ ꯍꯜꯂꯛꯑꯒ ꯀꯣꯜ ꯇꯧꯔꯛꯑꯣ." "ꯍꯣꯏ ꯄꯥꯕ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯤꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯂꯩꯁꯦꯝꯕꯤꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ, ꯂꯩꯁꯦꯝꯕꯤꯒꯤ ꯆꯍꯤ 3 ꯁꯨꯔꯕ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯁꯣꯛꯄꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯃꯥ ꯑꯃꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯂꯩꯁꯦꯝꯕꯤꯕꯨ ꯀꯕꯣꯛꯂꯩꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯀꯕꯣꯛꯂꯩꯗ ꯅꯦꯅꯦ ꯃꯃꯣ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ, ꯄꯥꯕ ꯍꯥꯏꯅ ꯀꯧꯔꯛꯑꯕꯅꯤ꯫ ꯀꯕꯣꯛꯂꯩ ꯆꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯩ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ, "ꯅꯆꯥꯅꯨꯄꯤꯔꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯗꯨꯕꯨ?" "ꯃꯥꯅꯦ." "ꯀꯔꯤ ꯍꯥꯏꯔꯛꯑꯝꯃꯤꯕ?" "ꯑꯩ ꯁꯨꯒꯔ ꯆꯦꯛ ꯇꯧꯕ ꯀꯥꯎꯅꯤꯅ ꯍꯥꯏꯔꯛꯑꯝꯕꯅꯤ." ꯀꯕꯣꯛꯂꯩ ꯐꯝꯊꯔꯛꯑꯒ, "ꯃꯄꯥ, ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯦ?" "ꯅꯨꯡꯁꯤ. ꯑꯗꯣ ꯅꯪꯁꯨ ꯅꯨꯡꯁꯤ. ꯈꯪꯗꯦ, ꯅꯪꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯌꯦꯡꯂꯒ ꯐꯖꯕ ꯑꯗꯨꯝ ꯍꯦꯟꯒꯠꯂꯤ. ꯃꯒꯨꯟ ꯄꯥꯛ ꯍꯟꯊꯗꯦꯅꯦ, ꯑꯁꯨꯝ ꯐꯖꯕ ꯍꯦꯟꯒꯠꯂꯤ." "ꯆꯠꯂꯣꯗ ꯃꯄꯥ, ꯑꯍꯜꯊꯪꯁꯤꯗ ꯉꯥꯎꯁꯤꯟꯅꯅꯨꯁꯦ." "ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ? ꯀꯅꯥꯝꯇ ꯂꯩꯇꯦꯀꯣ, ꯏꯕꯥꯅꯤꯇꯅꯤ." "ꯅꯪꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯤꯅꯣꯛ ꯎꯕꯗ ꯁꯅꯥꯍꯜꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯏ, ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯏ꯫ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯤꯅꯣꯛ꯫